अहनबद मरुब पाव एनेशन आईएम लुचिंगबा टीएस मुइबा सेनापति दा मियामना हराउ तयाम ओख्रे थासिकी तांग कुंथ्रा मतै फावगी मनुंगदा साइक्लोन मोन्थाना मणिपुर यावना अवांग नोंपोक स्टेट सिंगदा अकन मनोंग चुगदौरे वाखलोल मानबा वाखलोल अमा फोंदोकपदा सोइखिबा लानखिबा यावरबदी सोइख्रे लानख्रे हाइबा ngonggadabani haina MLA education फोंदोकख्रे amadi government employees sing amu best state tuna khongjang sangsin bahokre Kurumjari ISTV pau mieng tabiriba sing mutaram nokchari hauji pau sandokna pijari Enesian IM Luchingba atok launcher Thuingalel Muiba Senapati District Headquarter da masing yamlaba miyamna harau tayam okre mak ngasi ayuk pung tara khara henbada mayum lamdam somdal dagi helicopter da Senapati District Headquarter tana lakhibani makna thunglabada masing yamlaba miyamna harau tayam okre United Naga Council na Sinduna Naga People's Organization na yumbu oiraga Senapati Stadium da pangtokkiba thoram aduda Manipur gi tongan ba district gi lakpa miyam da natana yumthang nariba Nagaland amasung Assam dagi miyoi kaya amasu yauke English singani taragi me tarukta Mauget ki thodokta laikhidraba Nelly Chakho amasung Dikho Lowsho gi imung manungda ikai khumna butke TS Muibagi warol Deputy Atok Launcher VS Atiem na pathokki Countrymen, I thank the Lord God Almighty that my Naga people from these parts of Nagalim are resolutely and have tirelessly sacrificed their sons and daughters for the righteous cause of Nagalim. You have proved yourself by renouncing the servile mindset. Time and again, you have proven your commitment for Nagalim sovereignty and our inalienable right to live as a nation. Bay of Bengal dagi horakhiba cyclone montha Andhra Pradesh yorakhibaga loidana nupi ama laikhidre state adugi samudra khongbal singda akanba nungsit yawba nong chubaga loidana miyoi kaya safagadaba mafamda hongdokre cyclone asi awang amasung awang nongpokromda lakadaba maramna Manipur yauna awang nongpok state singda nonglei nungsitki chaitheng phanggadori thasiki tang kunthra matai fawagi manungda Manipur dasu cyclone asiki chaitheng yaurakani haina meteorological department na mangjongna na section wa pirakle haujimak Manipur gi lofam kayada law munba amadi yainabagi khawbagi thabak chathadaba maramna nonglei nungsit asina lofam kayada amang ata pirakadra haina mi painaba lawmi yaunare hairi Wakalol ama fongdok pada soikiba lankiba yaurabadi soikre lankre haiba ngonggadabani haina ML education fongdokre wafamasi khoyathong crematorium ground construction amadi renovation tawba loiraduna miyamda khushinnabagi tharamda haikibani ngasigi tharamadda Jennings medical superintendent Dr. K.S. Lokeshwar thangwaban khoyathong samgat sagatpa marupki thobubasing amadi laikai gi mera paibising su saruk yakhe MLA na makataraduna divet tongnaba haibasi ekoi maselgi marakta wakhalol tatok tashin tongnabani wa ama haikibada soikiba lankiba yaurabadi soikre lankre haiba ngonggadabani madu natana angam tanabadi aphabanate discussion natraga miyam tinba mfam singda kanagumba kanglup amagi thamoi kaikadaba sauninggadaba wafamdi khak ngangloidabani masina tangdu leitaba lamdam ama oinaba honariba sida apanba oigani haike MLA na makataraduna ngasi nongna sem saduna miyamda khusinnariba crematorium asigi miyamna su phajana sijinabiu crematorium asigi mathakta akang ahai tanaraga electric na poloinaba amasu thamnaba honaragani haike Uji lariba juncture sira khwai maru edi akoi Manipur integrity Manipur peace porak paije sida hena maru eba lekti adu Manipur shanti porona honabada akoi khode mangna sacrifice tawnaba mi thamoi nungare daba sauning hangada irang sangdagadaba peace tak karakadaba singye siri tawbidaba discussion oiragasu phareng tren chirkadaba haitare kwaina khoi pandam se Manipur shanti orak ponse masun thambi
Manipur lengakna lengaki karmachari singi DA gi chada ahum khaktamak hapkatkani haibagi mayokta ngasi phauba lengakna karmachari singi leibe association federation singi mahut singa unaduna wa khanaba haibada khananaba haibada tabidabadagi October gi tang 29 tagi lengaki karmachari sing black badge thetuna mathau tawbagi khongjang ngasi su Manipur gi district khudingmakki lengaki office amadi mahilosang singi staff amadi oza singna black badge thetuna mathau tawri Khongjang asigi matangda ngasi Manipur Government Services Federation gi Working President L Saratna Luchingduna Tagel da leiba Model Higher Secondary School da chatuna oza singna black badge thetuna mathau tawriba sing yengsinbaga loinana oza singna pamliba thengnariba khudong chadaba singi matangda su khananaina khre Black badge thetuna sangshiliba khongjang asigi matangda Manipur Government Services Federation gi Working President L Saratna Thasgi tang kuntra phauba sangsingadoriba khongjang asigi manungda lengaka wari sananaba kan honari masi phauda unaba phangdrabadi November tang marida nomagi oiba pen down strike changshinbaga loinana makha taba center ga DA khedana thamduna lamdam asigi sel thungi phibamda akaiba piriba sigi matangda akanba khongjang kayasu torpa yai haike 1 lakh strong employee mayam bu karim to thosa wasada bagi pensioner mayam gi benefit bu sahi ani hum backlog thamaga khana jiya da tana jiya da saka ji karam ba saka no sine koina public te koina khana jani se adu ba koi negotiation gi room je koi dum thamjari even koi governor da ju approach to no koi hona jari adu side yana raga di koi yana raga di koi one day pen down strike kama haujiki matam jida mamangai dona indefinite pen down strike ka bisidi state ki sigumba yam luba critical oiba matam sida akoina madamukti akoi hojipawdi khana jadri adubo si bawda akoina black badge strike sida response to bidagragadi tang marida akoi one day pen down strike tawgani haibi strike sida school college academy institution jing je akoi yawjaroi sakari office sing di akoi pen down strike se one day si tawjagani Amawoba Amuko MSF PDM Amadi PLM PAM na Puna Sinduna National Convention on Manipur Merger Issue 1993 GM Hall da Pangtokre Thoromaduda MU gi Hanagi Din Professor W Nabakumar People Democratic Movement Manipur gi Hanagi President Dr. Pardesi Lamabam Senior Advocate Khaidemani MU gi Hanagi HOD Professor Enjoy Kumar Puri Leimarol Maira Paibi Apunba Manipur gi President Soraisham Memcha All Manipur Women Voluntary Association gi Hanagi President Chongtham Ongwi Usaranina Thoromapu Singh Oibaga loinana Social Scientist Dr. Dhanabir Laishramna Man Speaker oina saruk yake Convener Falindro Konsamna Tongan ba Organization PDM AMESCO AMMESO Amawoba PDM Amadi KSO Yauna Ingsolis kama chamapal mafra humdagi October 19 Amadi kunma panda miyangget choba mifam ama pangthoke convention adugi mamingna National Convention on Manipur Merger Issue haibani Maduda miyang luchingba Professor N Sanajabu Yauna pangthokhibani convention aduda nainakiba singi manungda Manipur da transition period haibadi feudalism dagi capitalism amadi democracy lakpagi matangdani matamadugi ningthau Maharaja Bodhachandra asi Maming tagi oina leiba masagi matik mayai amata leitraba aduga taunakiba sign adu chatnaba yadaba null and void oi haigadi ngasi asi nahongna na miyam da ningsingnaba tharomasi pangtokpani haike After the annexation or merger lakiba koi Manipur gi ngasi phawda oirakliba political status asida tongan mumdi impact ba yamna pirakna ngasi koi yamna tangdu leitaba yamna nunga yaitaba adumo oidri masi after the Manipur namdra adumba barki kubangda sankar matung dagi ti makal makha kya gi policy program mayam ngasi koi gi marakta nusinada ba adi saungnan mayam leibachina maram oiraga future da amamba numit bayam ama matang thokjaltna koi da punsirol da kai ba mayam ama lakpa ya baki mami ama leibachina maram oiraga lakad ba outcome koi kari dawse kamai tawse haibana under the matter depend of their wish but our ultimatum and object for observance of this convention question miyam da asengba achumba leigraba matamati Manipur history the yam seng mamunta na miyam da khangna nabagi adu khudung sabama lorang da pangthok sabani Private school kharana kosemna lepa form fill up ki senfam hengatna loriba si khudakta lepkadabani haina MSUgi President Lukram Malangba Maitena phongdokre Paumi Singa Unaba Amada Magna Makatana MSUgi volunteer singna Manipur da leiriba tongan ba private school singda koina satuna thejin bada khanglakibani
Kosemna English ngani kuntarukta pangthokadaba class 11 amadi 12 ki examination gi form fill up gi senfam asi class 11 gi oina lupa lising amaga chatuk kun amadi class 12 ki oina lupa lising ahum amadi practical subject ki oina lupa chahum asidagi hengatna lognaba school kharana honariba asi maram chadaba lofam thoktaba miyang gi awa na yengdaba lanai gi akhuba miyengda mana thokpa tawbagi mawong asi khudakta lepkadabani amadi hena lokhiba senfam sing handokadabani Masina sengna mahiroi singi damak tawjariba school singbu Senta Halli form fill up ki senfam hena loriba school singi matakta mari leinaba department na miyeng changbiu amadi Suna su school sing asigi matakta lokatram thokpa thabak lokatlagani haike paumi singa unabadu da Suge secretary general Salam Changkhonba su saruk yake Pausina thuibu fi asigi wangmada private school kharana makoi gi aning ba mada pamba sing da yumpham moraga high school fee 4200 practical subject mari yawaga sam loba si masi dagi ka hena loba ekoi emsugi volunteer sing na koina satuna school sing da satwa matam da thengnajare maram maduna haiba hiram masida mari leidaba leingak ki department na yengchim bibuga loina haiba henjana ka hena loriba form fill up ki fee mamala si kudakta ekoi gi henjana loriba school sing na mairoi sing da kudakta handokpi ga dabni kaigumba henjana loriba se handokta ta ga di emsuna haiba school sing sigi mathak Kana lejadraba angang singbo children home da sahi tara nipal phawbadang leiba ya halaga makhata na angang adu kadai da leirugadagi haibagi khudong chadaba ama mayoknariba si lenga ki oiba mieng changduna policy ama sembiba mathautai haina Manipuri Human Rights Commission gi acting chairperson Kangjam Khagendra na phongdokre Wafama Singa si National Commission for Protection of Child Rights amadi Manipur Commission for Protection of Child Rights anina sinba gaps and challenges in implementation of key child rights legislations haiba sida pangthokpa nongmagi oiba state level conference da phongdokhibani conference hawdokpagi thoramadu da Manipur Commission for Protection of Child Rights ki chairperson Kaisam Pradeep Kumar National Commission for Protection of Child Rights ki member secretary Dr. Sanjeev Sharma amadi Social Welfare Secretary Robert Khetrimayumna chingbana saruk yake Manipur Human Rights Commission gi acting chairperson Kangjam Khagendrana afaba khunai ama haibasi angang singda yengadoribani afaba angang ama ohenbasi parents singi yamna mathau tai adubu parents daitaba singisu ek law kaya semduna makoibu sembi sabinaba ek rule provision kaya semduna leiri adubu semliba legislation sing kadai fawba chanare haiba nainaba yamna mathau tai provision mayam leirabasu chanadrabadi madu wan thokleiroi haike However, when the Angang kari challenges oi, I yegi imungda daily bangang to mo yingaga imung to be imung shikaram imung no have kanari. Adu ekoi samasi, apaba samasi, amani hani kupadagadi, however bangang to the yen katune. Atopa there are parents yawtan of our hungary bangang karani again. Madu issue, Sakarna, Gurmayama, Egmayam Simi. Mama pai care from the Mama Pala, Piriba care do na Karmai over care in the habit of that. Show you behind the egg with my arm shaving. Say, try to Daman, it's in the Chakri, Makai Chakri, Makai Tokuri Baman, get up to the Patak and come in the Sisbo, the Hibo Kadi severely. But she wouldn't never do it. Government of the city provision Maham fair. Not that the particular government who can fix the same type of Baman, can fix it yours every time. Government is a man to inundate to one. Government must have government is the people, for the people. And the government said, told to the government. Manipur Commission for Protection of Child Rights ki chairperson Kaisam Pradeep Kumar na angang singi damakta leiriba legislation sing maru oina JJ Act, Poksho Act, Right to Education na chingba leiriba sing asi mapung phana implement tongnaba hotnabada leiriba khudong chadaba sing asi khananenabagi damak pangthokpa conference ni Hokiba chahi ani makai asida angang singda mental health ki issue asi yamna hengalaktuna IDP angang ani yauna angang mari suicide tawduna lekhidre masi mental health ki crisis na natte masi protection failure oibadagini haike KM sin sum lei salakpati ki tonga me issue me even pokso issue tholok yauri leiriba Manipur gi issue ase ko gi political oiba commitment nama pibi dana child rights policy se yam thuna implement toba mase notified toraga implement towiragadi new akoi emerging issues mayam akoi gender akoi gi non conforming children gi bu oiro ade cyber bullying gi bu oiro tongan anoba thole ibasing se
ꯃꯁꯤꯁꯨ ꯊꯦꯡꯅꯕ ꯑꯦꯗ꯭ꯔꯦꯁ ꯇꯧꯕ ꯉꯝꯅꯤꯅ ꯑꯩ ꯈꯟꯖꯩ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯈꯨꯠ ꯑꯣꯏ ꯇꯠꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯅ ꯊꯕꯛ ꯑꯀꯟꯕ ꯁꯨꯕ ꯌꯥꯔꯕ ꯈꯨꯠꯁꯦꯝꯒꯤ ꯈꯨꯠ ꯄꯨꯊꯣꯛꯄ ꯉꯝꯂꯦ ꯂꯧ ꯎꯕꯅ ꯃꯔꯨꯑꯣꯏꯕ ꯁꯤꯟꯐꯝ ꯑꯣꯏꯔꯛꯄ ꯃꯁꯥꯒꯤ ꯆꯍꯤ 60 ꯁꯨꯔꯕ ꯏꯝꯐꯥꯜ ꯏꯁꯀꯤ ꯏꯇꯝ ꯅꯨꯡꯒꯣꯏ ꯃꯦ ꯂꯩꯀꯥꯏꯗꯒꯤ ꯍꯥꯎꯕꯝ ꯁꯨꯟꯗꯔ ꯏꯪ ꯀꯨꯝꯖꯥ 2016ꯀꯤ ꯑꯣꯛꯇꯣꯕꯔ 10ꯗ ꯂꯧ ꯌꯩꯕꯒꯤ ꯃꯦꯁꯤꯟꯅ ꯆꯞꯄꯗꯒꯤ ꯑꯣꯏ ꯊꯪꯕ ꯈꯨꯠ ꯇꯠꯈꯤ ꯈꯨꯠꯁꯦꯝꯒꯤ ꯈꯨꯠ ꯑꯃ ꯍꯥꯞꯄꯗ ꯊꯕꯛ ꯁꯨꯕ ꯌꯥꯗꯕꯗꯒꯤ ꯃꯁꯥꯅ ꯍꯣꯠꯅꯗꯨꯅ ꯌꯣꯠꯀꯤ ꯈꯨꯠ ꯁꯥꯗꯨꯅ ꯂꯧ ꯎꯕꯒꯤ ꯊꯕꯛ ꯐꯖꯅ ꯁꯨꯕ ꯉꯝꯂꯦ ꯍꯥꯏꯔꯤ ꯃꯥꯛꯅ ꯁꯥꯖꯔꯤꯕ ꯈꯨꯠꯅ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯑꯊꯟꯕ ꯑꯃ ꯊꯥꯡꯕꯗꯒꯤ ꯍꯧꯔꯒ ꯑꯔꯨꯝꯕ ꯄꯣꯠ ꯀꯌꯥ ꯊꯥꯡꯕ ꯌꯥꯏ ꯃꯥꯛꯀꯤ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏ ꯊꯪꯕ ꯈꯨꯠꯅ ꯌꯦꯠ ꯊꯪꯕ ꯈꯨꯠꯀꯤ ꯐꯨꯔꯤꯠꯀꯤ ꯀꯨꯟꯗꯥꯝ ꯄꯥꯟꯕ ꯌꯥꯗꯕ ꯈꯛ ꯉꯥꯏꯔꯦ ꯍꯥꯏꯔꯤ ꯈꯨꯠ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯤꯡꯕ ꯀꯥꯏꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯃꯇꯧ ꯀꯔꯝꯅ ꯍꯥꯎꯕꯝ ꯁꯨꯟꯗꯔꯅ ꯈꯨꯠꯁꯦꯝꯒꯤ ꯈꯨꯠ ꯄꯨꯊꯣꯛꯄ ꯉꯝꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯈꯟꯅꯕ ꯄꯥꯎꯗꯝ ꯑꯃ ꯑꯩ ꯏꯆꯥꯅꯨꯄꯥ 3 ꯂꯩꯌꯦꯕꯀꯣ ꯑꯗꯨꯅꯅꯦ ꯑꯩꯁꯦ ꯈꯨꯠ ꯁꯣꯛꯈ꯭ꯔꯁꯨꯅꯦ ꯃꯈꯣꯏꯅꯅꯦ ꯑꯩꯕꯨꯗꯤ ꯊꯥꯛꯄꯤꯅꯤꯀꯣ ꯍꯥꯏꯅ ꯈꯜꯂꯒꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯑꯁ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯇꯕꯁꯤ ꯀꯩꯅꯣꯝ ꯇꯧꯀꯥꯟꯗ ꯌꯥꯗꯕꯤ ꯀꯩꯅꯣꯝ ꯍꯦꯛ ꯄꯥꯏꯒꯦ ꯍꯥꯏꯁꯨ ꯌꯥꯔꯛꯇꯕ ꯑꯗꯨꯅꯅꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅꯅꯦ ꯅꯨꯡꯗꯥꯡꯒꯁꯦ ꯇꯨꯝꯕ ꯏꯊꯟꯗꯒ ꯂꯩꯀꯥꯟꯗꯅꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯌꯥꯅꯤ ꯀꯥꯏ ꯋꯥꯈꯟꯗ ꯑꯗꯨꯝ ꯈꯜꯂꯦꯕꯀꯣ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕ ꯃꯈꯨꯠ ꯇꯠꯄ ꯀꯥꯡꯕꯨꯒꯁꯨ ꯍꯤꯡꯉꯦꯕꯀꯣ ꯑꯩꯈꯣꯏꯁꯤ ꯃꯤ ꯃꯔꯛꯇ ꯆꯪꯀꯥꯟꯗ ꯃꯌꯥꯝꯅ ꯌꯥꯝ ꯍꯟꯊꯅ ꯌꯦꯡꯕꯤꯒꯗꯕ ꯃꯤꯗꯨꯗꯤ ꯑꯩꯈꯣꯏ ꯑꯣꯏꯗꯦꯅ ꯈꯜꯂꯒꯀꯣ ꯑꯗꯨꯋꯥꯏꯗ ꯇꯧꯔꯒ ꯑꯩꯁꯦ ꯋꯥꯈꯟꯁꯦ ꯈꯔ ꯐꯥꯊꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯂꯩꯔꯦ 2016ꯒꯤ ꯑꯣꯛꯇꯣꯕꯔ 20ꯗ ꯏꯁꯥꯒꯤ ꯂꯧ ꯌꯩꯕꯗ ꯀꯣꯕꯇꯥꯅ ꯌꯩꯕ ꯄꯦꯗꯤ ꯃꯦꯆꯤꯟ ꯑꯃ ꯂꯩ ꯑꯗꯨꯗꯩꯗ ꯆꯔꯨ ꯀꯥꯝꯊꯣꯛꯐꯝꯗꯨꯗ ꯑꯩꯅ ꯆꯔꯨ ꯄꯜꯂꯦ ꯂꯧꯊꯣꯛꯑꯒ ꯄꯜꯂꯤꯁꯤ ꯅꯨꯡꯁꯤꯠ ꯀꯟꯅ ꯀꯥꯝꯗꯕ꯭ꯔꯅꯦꯅ ꯑꯩꯅ ꯃꯄꯥꯗꯨꯗ ꯈꯨꯠꯁꯤ ꯊꯝꯃꯨꯕꯗ ꯃꯊꯛ ꯊꯪꯕ ꯅꯥꯀꯟꯗ ꯕꯜꯂꯨꯛ ꯆꯤꯡꯖꯪꯈ꯭ꯔꯒ ꯑꯗꯨ ꯎꯪꯊꯠꯄꯗ ꯁꯠꯇꯣꯔꯛꯄꯗ ꯁꯔꯨ ꯉꯥꯛ ꯊꯣꯛꯂꯛꯄꯅꯦ ꯈꯨꯠ ꯁꯥ ꯈꯨꯕꯥꯛꯇꯒꯤꯅ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯁꯤꯡꯁꯦ ꯑꯗꯨꯅ ꯃꯁꯤ ꯗꯥꯛꯇꯔꯗ ꯌꯦꯡꯀꯥꯟꯗ ꯑꯩꯅ ꯋꯥꯈꯟꯗ ꯁꯔꯨ ꯉꯥꯛ ꯉꯥꯏꯔꯕ ꯁꯤꯒꯤ ꯈꯨꯅꯝꯒꯤ ꯁꯔꯨꯛ ꯈꯤꯇꯪꯁꯤꯅ ꯑꯩ ꯎꯟꯁꯥꯁꯤꯡꯁꯤ ꯀꯩꯅꯣꯁꯤꯡꯁꯤ ꯁꯦꯝꯕꯗ ꯍꯤꯡꯅꯤ ꯑꯩ ꯁꯨꯡꯊꯥ ꯊꯥꯖꯗ꯭ꯔꯦꯕꯀꯣ ꯊꯥꯖꯗ꯭ꯔꯕꯅꯤꯅ ꯗꯥꯛꯇꯔ ꯃꯁꯤꯗꯤ ꯑꯃꯨꯛꯇ ꯍꯦꯛꯇ ꯀꯛꯑꯒ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯁꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯑꯣꯄꯔꯦꯁꯟ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈꯨꯠ ꯀꯛꯈꯤꯕꯅꯦꯕ ꯑꯩꯁꯦ ꯑꯗ ꯈꯨꯠ ꯑꯃ ꯍꯥꯞꯄꯅꯤꯒ ꯍꯥꯏꯕꯗꯨꯗ ꯑꯩꯁꯤ ꯌꯥꯝ ꯍꯔꯥꯎꯕ ꯑꯃ ꯐꯥꯎꯋꯦꯕ ꯑꯗꯨ ꯈꯨꯠꯇꯨ ꯍꯥꯞꯄꯒ ꯈꯤꯇꯪꯗꯤ ꯄꯥꯏꯕ ꯌꯥꯅꯤ ꯀꯥꯏ ꯃꯣꯏ ꯍꯥꯏꯌꯦꯕꯀꯣ ꯑꯩꯅ ꯁꯤ ꯀꯌꯥꯃꯨꯛ ꯑꯔꯨꯝꯕ ꯀꯌꯥꯝ ꯊꯥꯡ ꯌꯥꯅꯤꯒ ꯑꯁ ꯀꯦꯖꯤ 5ꯃꯨꯛꯇꯤ ꯌꯥꯕ ꯌꯥꯏ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯂꯥꯛꯑꯒꯗꯤ ꯊꯥꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯒꯗꯤ ꯌꯥꯗ꯭ꯔꯦ ꯈꯤꯇꯪ ꯐꯥꯛꯇꯣꯛꯑꯒ ꯄꯥꯏꯕ ꯍꯥꯏꯗꯤ ꯃꯁꯤ ꯈꯤꯇꯪꯒ ꯐꯥꯛꯇꯣꯛꯑꯒ ꯄꯥꯏꯕ ꯌꯥꯕꯒꯤ ꯀꯩꯅꯣꯗꯤ ꯂꯩ ꯑꯗꯨ ꯐꯖꯅ ꯐꯥꯛꯇꯣꯛꯑꯒ ꯄꯥꯏꯕꯗꯤ ꯌꯥꯗꯦꯕ ꯁꯤꯗꯩꯅ ꯃꯣꯏ ꯔꯤꯝꯁꯇꯒꯤ ꯍꯥꯞꯄꯛꯏꯕ ꯈꯨꯠꯁꯦ ꯃꯁꯤ ꯇꯧꯀꯥꯟꯗ ꯁꯤꯗ ꯃꯔꯤꯁꯤ ꯁꯨꯃꯥꯏꯅ ꯊꯕꯥꯛꯁꯤ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯃꯨꯛꯑꯒ ꯑꯗꯨ ꯈꯨꯠꯁꯤ ꯇꯤꯡꯊꯣꯛꯀꯥꯟꯗ ꯐꯥꯛꯇꯣꯛꯄꯅꯦꯕ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯌꯥꯔꯗꯤ ꯑꯩꯅ ꯑꯃꯨꯛ ꯁꯥꯔꯒ ꯌꯥꯅꯤꯅ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯕꯦꯇꯤꯛ ꯄ꯭ꯂꯥꯡꯒꯤꯗꯨꯗꯒꯤ ꯑꯃꯨꯛ ꯈꯤꯇꯪ ꯁꯥꯏꯖ ꯍꯧꯖꯤꯛ ꯑꯩꯅ ꯁꯥꯔꯤꯕ ꯀꯩꯅꯣꯁꯦ ꯃꯁꯤꯒꯤ ꯁꯥꯏꯖꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯈꯤꯇꯪ ꯆꯥꯎꯊꯣꯛꯍꯜꯂꯒ ꯁꯥꯏꯌꯦꯕ ꯑꯗꯣ ꯑꯍꯥꯟꯕ ꯁꯥꯔꯀꯥꯟꯁꯤꯗ ꯁꯤꯗ ꯄꯥꯜꯂꯤꯁꯤ ꯑꯍꯥꯟꯕꯒꯤꯁꯤ ꯁꯤꯂꯤꯡ ꯐꯦꯟꯒꯤ ꯋꯤꯡꯗꯨꯅꯦꯕ ꯃꯁꯤ ꯍꯥꯞꯆꯤꯜꯂꯒ ꯑꯩꯅ ꯇꯧꯔꯒ ꯁꯥꯔꯦ ꯑꯗꯨ ꯁꯤ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯆꯦꯠ ꯑꯃ ꯇꯧꯔꯦꯔꯒ ꯑꯩꯅ ꯕꯦꯟꯗꯦꯖ ꯑꯃ ꯌꯦꯠꯁꯜꯂꯒ ꯌꯥꯕꯒ ꯈꯔ ꯌꯥꯏꯕ ꯁꯤ ꯈꯔ ꯌꯥꯔꯦꯅ ꯑꯩ ꯈꯔꯗꯤ ꯍꯔꯥꯎꯋꯦꯕꯀꯣ ꯑꯗꯨꯏ ꯃꯊꯪꯗ ꯑꯃꯨꯛ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯇꯧꯔꯒ ꯑꯃꯨꯛ ꯁꯥꯔꯒ ꯑꯃꯨꯛ ꯄꯣꯠ ꯆꯩ ꯈꯔ ꯊꯥꯡ ꯈꯣꯠꯄ ꯇꯧꯔꯀꯥꯟꯗ ꯁꯤꯒꯤ ꯇꯥꯏꯅꯐꯝꯁꯤ ꯑꯃꯨꯛ ꯇꯦꯛꯂꯛꯑꯦ ꯑꯁ ꯁꯤꯗꯤ ꯑꯔꯤꯡꯕ ꯑꯃ ꯍꯥꯞꯇ ꯌꯥꯔꯣꯏꯅ ꯑꯗ 3ꯁꯨꯕ ꯇꯥꯝꯗꯅꯤ ꯑꯩꯅ ꯁꯤ ꯑꯦꯡꯒꯜꯁꯤ ꯑꯃꯨꯛ ꯍꯥꯞꯄꯛꯏꯁꯦ ꯑꯃꯨꯛ ꯑꯦꯡꯒꯜꯁꯤ ꯍꯥꯞꯄꯒ ꯇꯧ ꯀꯥꯟꯗꯗꯤ ꯍꯧꯖꯤꯛ ꯈꯔ ꯑꯗꯨꯝ ꯂꯨꯝꯕ ꯍꯥꯏꯗꯤ ꯀꯦꯖꯤ 10 ꯃꯊꯛꯇꯁꯨ ꯑꯗꯨꯝ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯌꯥꯔꯦ ꯃꯁꯤꯃ ꯍꯥꯞꯄꯗꯒꯤꯗꯤ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯅ ꯑꯩ ꯈꯨꯠ ꯌꯥꯎꯗꯦꯕ ꯀꯥꯎꯁꯜꯂꯛꯑꯦꯕ ꯅꯦꯁꯅꯦꯜ ꯏꯅꯣꯚꯦꯁꯟ ꯐꯥꯎꯟꯗꯦꯁꯟ ꯏꯟꯗꯤꯌꯥꯒ ꯃꯅꯤꯄꯨꯔꯒꯤ ꯁꯥꯏꯟꯁ ꯑꯦꯟ ꯇꯦꯛꯅꯣꯂꯣꯖꯤ ꯀꯥꯎꯟꯁꯤꯜꯒ ꯄꯨꯜꯂꯒ ꯇꯧꯕ ꯋꯥꯛꯁꯣꯞꯇꯨꯗ ꯑꯩ ꯌꯥꯎꯍꯜꯂꯦ ꯑꯩꯁꯨ ꯁ꯭ꯇꯣꯜ ꯑꯃ ꯃꯣꯏꯅ ꯍꯥꯞꯄꯦꯅ ꯆꯠꯂꯦ ꯃꯈꯣꯏꯅ ꯑꯃꯨꯛ ꯑꯩꯒꯤ ꯁꯨꯝꯕ ꯈꯨꯠꯁꯦ 10 ꯁꯥꯔ ꯊꯥꯔꯛꯑꯣꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯑꯃ ꯁꯥꯅꯤꯡꯉꯤ ꯁꯥꯁꯨ ꯁꯥꯈꯤꯅꯦꯕ ꯍꯥꯏꯗꯤ ꯃꯤꯔꯛꯇ ꯇꯤꯟ ꯀꯥꯟꯗꯅꯦ ꯕꯇꯜ ꯑꯃ ꯄꯥꯏꯔꯒ ꯎꯁꯣꯞꯇꯒ ꯑꯗꯨꯝ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯁꯤꯡꯒ ꯊꯛꯄ ꯌꯥꯕꯒꯤ khut manaba khutsa manga ga palga di torni adudi admai to bam di sage ne khale adai wakhanda di lore sabdi horni khale awa phire si logi haradi koina mamang da tawgiba
ꯑꯩꯗꯤ ꯑꯍꯟꯁꯤꯡ ꯍꯥꯛꯇꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯕ ꯃꯤꯁꯤꯡꯅ ꯍꯤꯡꯉꯛꯈꯤꯕ ꯀꯩꯗꯧꯕ ꯑꯗꯨꯝꯕ ꯃꯌꯥꯝꯗꯨ ꯈꯜꯂꯨꯔꯒꯀꯣ ꯀꯩꯗꯧꯒꯅꯣꯗ ꯑꯩꯅ ꯈꯨꯠ ꯌꯥꯗꯦꯅ ꯈꯟꯊ ꯍꯧꯅꯗꯦ ꯑꯩꯁꯨ ꯑꯩ ꯑꯉꯝꯕ ꯌꯥꯗ꯭ꯔꯁꯨ ꯑꯩ ꯇꯧꯒꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒꯀꯣ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯇꯧꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯩ ꯄꯥꯎ ꯇꯥꯔꯕꯅꯤ ꯎꯔꯕꯅꯤ ꯑꯗꯩ ꯋꯥꯔꯤꯗꯁꯨ ꯀꯩꯗꯁꯨ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯕꯅꯤꯀꯣ ꯑꯗꯨꯅ ꯌꯥꯝꯅ ꯑꯩ ꯋꯥꯅ ꯍꯦꯟꯅ ꯈꯟꯖꯜꯂꯨꯕꯩ ꯀꯥꯟꯅꯗꯦ ꯑꯗꯨꯅ ꯃꯁꯤ ꯑꯩꯁꯨ ꯑꯉꯝꯕ ꯊꯥꯛꯇꯅ ꯑꯩ ꯍꯣꯠꯅꯈꯤꯒꯦ ꯈꯜꯂꯒꯅꯦ ꯑꯗꯨ ꯍꯣꯠꯅꯔꯛꯄꯅꯦꯕ ꯑꯩꯁꯦ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯍꯧꯕꯝ ꯁꯨꯟꯗꯔ ꯎꯅꯕ ꯂꯥꯛꯆꯔꯤꯕꯁꯦ ꯍꯧꯕꯝ ꯁꯨꯟꯗꯔ ꯀꯔꯤꯗ ꯋꯥꯔꯤꯒꯦꯅ ꯍꯪꯕ ꯂꯥꯛꯆꯕ ꯅꯠꯇꯦ ꯁꯨꯟꯗꯔꯅ ꯏꯈꯪ ꯈꯪꯍꯧꯗꯕ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗꯒꯤ ꯈꯨꯠ ꯑꯣꯏ ꯇꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯍꯤꯡꯒꯅꯤ ꯈꯨꯠꯁꯦꯝꯒꯤ ꯈꯨꯠ ꯑꯃ ꯍꯥꯞꯄꯒꯁꯨ ꯑꯩꯈꯣꯏ ꯅꯣꯔꯃꯦꯜ ꯄꯥꯔꯁꯟꯗꯧꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯄꯨꯟꯁꯤꯒꯤ ꯂꯥꯟꯐꯝꯗ ꯊꯦꯡꯅꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯛꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯄꯒꯤ ꯋꯥꯔꯤꯁꯤꯅꯤ ꯃꯌꯥꯝꯗ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯏꯕꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯈꯪ ꯑꯍꯩꯁꯤꯡꯅꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯅꯕ ꯇꯞ ꯇꯥꯏꯝ ꯅꯦꯚꯔ ꯂꯥꯁ ꯕꯠ ꯇꯞ ꯄꯤꯄꯜ ꯗꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯑꯗꯨꯕꯨ ꯑꯈꯥꯡ ꯀꯟꯕ ꯃꯤ ꯈꯛꯇꯅ ꯃꯗꯨ ꯃꯥꯌꯣꯛꯅꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯃꯛ ꯑꯣꯖꯥ ꯁꯨꯟꯗꯔꯒ ꯎꯅꯕꯁꯤꯗ ꯑꯩꯈꯣꯏꯅꯁꯨ ꯈꯪꯖꯩ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯗꯨꯒꯤ ꯁꯣꯜꯕ ꯇꯧꯅꯕ ꯄꯥꯝꯕꯩ ꯑꯃ ꯁꯣꯏꯗꯅꯃꯛ ꯂꯩꯒꯅꯤ ꯔꯟꯖꯟ ꯅꯤꯡꯉꯣꯝꯕꯝꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯅꯤꯡꯊꯧꯈꯣꯡ ꯁꯥꯟꯅꯖꯥꯎꯕ ꯃꯤꯇꯩ ꯏꯇꯝ ꯅꯨꯡꯒꯣꯏ ꯃꯌꯥꯏ ꯂꯩꯀꯥꯏ ISTV ꯅ꯭ꯌꯨꯁ ꯂꯥꯛꯂꯤꯕ ꯑꯣꯛꯇꯣꯕꯔ 38ꯗꯒꯤ ꯅꯕꯦꯝꯕꯔ 15 ꯐꯥꯎꯕ ꯚꯥꯔꯠ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯗꯤ ꯁꯔꯗꯥꯔ at 150 ꯌꯨꯅꯤꯇꯤ ꯃꯥꯔꯆꯀꯤ ꯃꯅꯨꯡ ꯆꯟꯅ ꯃꯦꯔꯥ ꯌꯨꯕ ꯚꯥꯔꯠ ꯃꯥꯏ ꯚꯥꯔꯠ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯅꯁꯨ ꯔꯦꯂꯤ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯅ ꯃꯦꯔꯥ ꯌꯨꯕ ꯚꯥꯔꯠ ꯃꯥꯏ ꯚꯥꯔꯠ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯖꯣꯏꯟꯠ ꯗꯥꯏꯔꯦꯛꯇꯔ ꯁꯂꯥꯝ ꯙꯅꯆꯟꯗ꯭ꯔꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯔꯦꯂꯤ ꯑꯁꯤ ꯑꯌꯨꯛ ꯄꯨꯡ 8:30 ꯇꯥꯕꯗꯒꯤ GP ꯋꯨꯃꯦꯟꯁ ꯀꯣꯂꯦꯖꯇꯒꯤ ꯍꯧꯔꯒ ꯄꯥꯡꯊꯣꯛꯀꯗꯕꯅꯤ Mars Rally asida My Bharat Imphal West ki NSS Cell, JDO Imphal West, NCC, Bharat Scout and Guides amasung My Bharat ki volunteers singna saruk yagani. Loinana thoram asigi manungchana October 38 dagi November 15 fawbagi manungda tongan ba thabak thoram singsu pangthokani haike. India da leriba district khuding makta hairiba rally asi October tang 38 dagi hauraga November gi tang 15 fawgi manungda मफम खुदिंग 750 डिस्ट्रिक्ट की मध्य तौगदबनी रैली की मरुइबा पांडमदी जनभागीदारी राष्ट्र निमन हाइबदी अखोई इसाना इसाबु लेपचब ngamnabagi adugumba message puba adugumba rally ni aduga hairiba rally stage अखोई खनगलगा मी 150 अरोइबदा मणिपुर दगी सु स्टेट खुदिंग मी 150 खनगतकदबनी खनगलगा हयेंग गुजरात ता अखोई की रैली अमसु लेरी मोजे निमित 13 चतकदबनी गुजरात अखोई स्टेट खुदिंग 150 चंगा खनगलगा सरदार वल्लभभाई पटेल की पोंगनाफम लमजमदुरगी मागी मार्च होरागा अखोई यूनिटी स्टेच्यू अखोई मागी मूर्ति साबु लागा अचौबा नेशनल की ओइबा मेसेज अमा यूनिटी डाइवर्सिटी अदु हाइबदुगी मेसेज दु अखोई मियाम द पब्लिक द फंगनबगे दुबा पांथोकवा नेशनल मूवमेंट अमोइना Love of Your Eyes hairiba thema sigi makada World Sight Day 2025 Thangal Bazar leiba Gurudwara da pangthokre Lions Club of Imphal Valley, Lions Club Imphal Valley, Next Gen amasung Lions Club Imphal North na National Control of Prevention of Blindness NISM Manipur amadi Gurudwara Pravandak Committee ga punna khusamnaduna pangthokpa World Sight Day aduda Thangal Bazar gi akoibada leiba imung sing mari oina Lairabagi maru oina lairabagi pankai makhada leiba khudong chadraba amadi mairoi singda maru oiba mieng thamduna cataract detection vision screening gi khudong chaba phangan ke World Sight Day 2025 aduda GMT District Coordinator Lions International District 322D Lions Professor and Romi Singh Lions W Tizendra Singh DC Vision doinana Silang liba club ahungi member singna sarukya ke Jurasan Higher Secondary School gi nauna saba staff quarter among si Additional Director Education School Valley Visheshwar Khumukchamna sangaduna miyamda kushinakre sangabagi thoromaduda Zonal Education Officer John 2 Sucheta Khumukcham CC Higher Secondary School gi Principal KS Memtombina sarukya ke Additional Director Education Visheshwar Khumukchamna SSA gi makhada Ministry dagi pirak by approval gi makhada Engineering Cell SSA na saba staff quarter ni masi ate school singda su sai Sadriba Singsu Sanaba approval lak ngairi machina arapadagi lakwa osa singda school la leiduna afaba school atmosphere ama thambada chauna kanaba piragani haike
tungda ACCSA amadi Session Forum 1996 to 1998 batch na sinduna CCR Secondary School gi oina oza CCR School gi oina Class 12 Examination 2025 ta Science Arts amadi Commerce stream da mark yamna phanglakhraba mairoi singda mana piduna puning thogatpa amadi ningsing marup award lan thoke loinana school ge principal gi mai kaida gi su afaba oza singda sel ge mana piduna puning thogatke Kunaya sida integrity, transparency, amadi accountability. Hengat hanana bagi pandamda Vigilance Awareness Week ngasidagi NIT Manipur da hokre. Hogdo bagi thoramda NIT ki Professor K.S. Manglem, Registrar K.S. Tomba amadi atai faculty member kya susaruk ya ke. Thoramadu da Registrar K.S. Tomba na kunaya sidagi corruption maru oina muthatnaba pandamda amadi Sardar Vallabhbhai Patel na India semgatnaba honaramba thodang adubu ningsingduna thoramasi pangthokpani haike. Donor Ministry NEC amadi Manipur government ki miyeng makhada North East Students Program for Awareness, Reach and Knowledge on Space gidamak TZI Secondary School gi Sangita Thiamna coordinator oiduna Mairoi Taranithoi Indian Space Research Organization ISRO da nimit nini gi space ki matang da pangthokadaba thoram yauruna bagidamak Bangalore gi damak Imphal thadokre thoram asida North East ki state nipan dagi mahiroi chama ISRO da Astrospace ki matang da awareness piduna khangan nabagi damak thaba taruk suba face oiri Manipur gi district khudingmak ki government school ki mahiroi singsu sarugyana ba thari handaki asina Imphal West district amadi Wangoi zone gi mahiroi tarani thoi khangat laga sarukya gani mahiroi singa sina nimit nini Bangalore da Astrospace kamari leinana mafam singda chatuna awareness yauraba matung makoina tungda space ki lamda chatning ba leirabasu chatpa yahanga daure Jahi Kudingi Leptana Pangthoklakpagum Laima Pokwam Muhindro LM High School Athokpamna Ngarangdagi Hauduna Niminini Supna School Asigi Campus ta Chatharakpa 4th Academic Model Exhibition cum Arts and Crafts Festive 2025 Ngasilution Kre Tuitionbagi Thoramadu Khangabok Asigi MLA Okram Surja Kumar School Managing Committee ke President Okram Dhiren amadi Mizoram ke Science Graduate Teacher Yumnam Subolna Athaiba Mitungsing Oina Sarukya ke MLA Surja Kumar na Lenga ki school khaktana miyam ki thabak tawgadabani haiba leite private school singnasu miyam ki thabak tawbada chawna thodang lawribani angang singbu ningthina semduna achuma maikaida punanaba amadi khunaya sibu chawkat maikaida punaba hotna se ngasigi angang singa sina aikoi gi tungi yumbi ni haike Center for Study of Social Inclusion CSSI Manipur University amadi Sneha Bhavan na sinduna nomagi oiba outreach program ama Sangai Progda Leiba Sneha Bhavanda ngasi pangthokre Emotional Regulation in Children and Inclusive Education haiba hiramasida Department of Psychology Daulat Ram College New Delhi gi faculty Dr. Sandhyarani Hawamna resource person oina wangangduna mairoi singa wangpokhongi session pangthokhe Thoromadugi matangda CSSI Manipur University gi Director Professor I Sudhir Kumar na Miyoibagi punsida thokliba charangnaba emotional pressure, anxiety, trauma issue kaya asi angang singasida karamba mawongda khangminaraga solve tawba ngamgadage haibasi program asigi pandamne karamna inner peace purakadage haibasida miyeng thamduna program asi pangthokpani haike Haukiba October 28 ki numidang wairam pung manga makhai tabada Manipur People's Army gi Lanmi Private Leichombam Bikam Lakpa Masagi Anaba Amana Laikan Nabangamdana Laikidre Private Bikam Lakpana Laikidabada Pambaina Luchingba UNLF Amasung Masigi Lanmi Sangluk MPA na Awaba Fongdo Pagaloina Laikidraba Ningtam Lanmi Asigima Famda Yawalgi Ikai Kumnaba Piri Lubasigi Department of Publicity and Education Secretary Charai Rongba Thokchongge Terolamada Bikam Lakpa Hauzik MPA gi 2nd Brigade ki 242 Battalion da posting Ladiba Lanmi Amane Mahaki service number 2815 ni Itau Bikam Lakpa alias Chandra Mohan Tera Khongsang Bidalaiba L Chandramani Amasung L Memcha Anigi Macha Oina Englising Amaka Chamapal Marfu Mapangi Mars Ani the Poke Bikam Lakpa Angang Oiringai Maraibak Mafurupu Nungsi Zabak Misak Ama Oina Horke Masagi Wakal Mapung Paraklaba Matamda Itau Ashina Irebaki Damag Ning Tamba Hanjin Bagi Lanteng Asida Saruk Yarake Mahak Mathauda Puning Lupa Taxi Khasi Fazaba Lanmi Amani Private Bikam Lakpana Manung Matam Chadana Lekidaba Sida Mahaki Imung Manung Amasung Marumapang Singna Tengna Horiba Awabada Thango Shokna Saruk Yari Hairi
ꯍꯧꯖꯤꯛ ꯄꯥꯎꯒꯤ ꯃꯔꯛ ꯊꯟꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯝꯇ ꯂꯧꯖꯔꯤ ꯍꯣꯡꯂꯛꯂꯤꯕ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯑꯔꯩꯕ ꯆꯥꯕ ꯌꯥꯕ ꯃꯈꯩ ꯆꯥꯁꯤꯟꯅꯔꯤ ꯑꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥ ꯑꯃ ꯆꯥꯗꯕ ꯌꯥꯔꯛꯇꯦ ꯆꯥꯁꯤꯜꯂꯤꯕꯁꯤꯡꯗꯨꯅ ꯑꯗꯣꯝꯒꯤ ꯂꯤꯚꯔꯗ ꯀꯌꯥꯝ ꯁꯣꯛꯍꯜꯂꯤ ꯈꯪꯕꯤꯕ꯭ꯔꯥ ꯂꯤꯚꯔꯅꯕꯨ ꯁꯣꯛꯂꯕ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯗꯕ ꯄꯨꯛ ꯅꯨꯡꯉꯥꯏꯇꯕ ꯈꯣꯡ ꯍꯥꯝꯕ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯃꯗꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯁꯦꯡꯍꯜꯂꯛꯇꯦ ꯈꯨꯗꯤꯡꯃꯛꯁꯤꯕꯨ ꯉꯥꯛꯊꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯖꯣꯂꯤꯞ 100% ꯅꯦꯆꯔꯦꯜ ꯁꯤꯔꯞ ꯑꯃꯗꯤ ꯀꯦꯞꯁꯨꯜ Jolip 100% natural syrup and capsule. ꯃꯇꯝꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯑꯃꯗꯤ ꯑꯏꯪ ꯑꯁꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯛ ꯊꯨꯡꯕ ꯑꯃꯗꯤ ꯈꯨꯕꯅꯆꯤꯡꯕ ꯇꯠꯇꯅ ꯊꯣꯛꯍꯜꯂꯤ ꯄꯨꯝꯅꯃꯛꯁꯤꯕꯨ ꯈꯨꯗꯛꯇ ꯐꯍꯟꯕ ꯉꯝꯂꯕ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ 100% ꯍꯥꯔꯕꯦꯜ ꯄ꯭ꯔꯗꯛꯅꯤ ꯂꯣꯛ ꯈꯨꯕꯗ ꯅꯠꯇꯅ ꯅꯞ ꯃꯍꯤ ꯆꯦꯜꯂꯕ ꯑꯃꯗꯤ ꯈꯪꯅꯥꯎ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯒ ꯂꯣꯛ ꯀꯪꯈꯨ ꯈꯨꯔꯕ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ ꯊꯛꯄꯤꯌꯨ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯃꯌꯥꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯈꯥ ꯇꯥꯕ ꯄꯥꯎꯗ Kindness Manipurna Kangla Acupressure Alternative Therapy Treatment Center Amadi Research Center ga Kusamnaraga Langjing Achobada Leiriba All as Home Dat Ningol Jacobogi Thoram Pangtokre Thoram Aduda Manipur State Social Welfare Board ki former chairperson Dr. R.K. Nayan Shana Kindness Manipur advisor KS Anand Morning Bell ki CEO P.S. Gyandatta All as Home Langjing Achobagi Chief Advisor R.K. Mepakshna Amadi President Mayangbam Kamlana Chingba Sarugyaki Ngasi Thoram Aduda Home Asdalaiba Ningol Kuntrarom da Kudo Tamke, Tauranga Mari Lainana, Dr. R.K. Nayan Shanana, Ngasi Oles Home the Lady Bat Ningol Singh, Jacobogi Tauram Pangtopada, Apian Bafundo K. Cancer survivors of Manipur, Karkinos Manipur, CMO Pool Bestupurna, Irengbam Gram Panchayat ka Kusam Naraga, Irengbam Kangzaibung Community Hall da Cancer Detection Camp Pangtokre. Hana Health Director Oiramba Haujikna Karkinos Center Care Manipur gi Head of Department Oiriba Dr. Kanguzam Raju Karkinos Cancer Care Manipur gi Resident Medical Officer Dr. Annie Ben Janambam Retired SMO Dr. R.K. Noni Cancer Supervisors of Manipur gi Optimistic Navika Jain Cancer Survivors of Manipur gi President Sangita Sagolsem Amadi Irengbam Gram Panchayat ki Pradhan Irengbam Gopen Susaruk Yabaga Loinana Detection Camp Asigi Kanaba Munna Khanakhe Pradhan Irengbam Gopena Landam Asi Kungang Oibana Ana Layeng Chatabada Awaba Kaya Mepnei Masana di Kangjadaba Cancer Naba Miyoy Kaya Layrangani Haibagi Chignaba Laibana Lemna Detection Camp Asi Pangthokpani Haike Green Brigade Foundation na paring naina chatharakpa ireisa singidama kathoklaba I haiba wakhalolgi kuntra taruk suba thoram oina ngasi Blood Center Jenims da pangthokre Nupi donor ama yaungna punna volunteer blood donor taramapanna EP khiba thoramasi Green Brigade Foundation Global Science Club Khoijuman Life Savers Manipur Indian Red Cross Society Besnopur District Branch samadi Blood Center Jenims na National Health Mission Manipur gi miyeng makhada State Blood Transfusion Council ga khusannaraga pangthokhibane Manipur da hojik dengue gi case wangkhalakpana maram oiraga platelet ki awatpa yamna lerakpadagi voluntary blood donation asi State Blood Transfusion Council ga pullaga Jenims ta sinbani hairi Kairao ASigi manung chana lairiba kyamgai khungi yamna maru oiba mafam oiriba ibudau khagi ngamba macha ibungo amasung mapa ibungo gi naungna sagadaba sanglen Kairao ASigi MLA Loremam Rameshwar Mitaina Chaisigi me tarada urep yung tamkraba matungda sanglen asi khumang chokshina sabagi thabak chathari haina Hagem Bak Committee kyamgai gi President Sandam Gandaras na paumi singa unabada phongdorakle magna makata na sanglen ani asi sabada sel yamna changadaba maramna miyamna mateng pangbiu haike Koi Sobinarama, Lashang Anisha, Kapirapa, physically, morally, Lord Messing Amata, Koi Mangandana, Koi Tamjagani, Aduna, Sobinarama Supongani, Samaito Dona, Koi Yam Pazana, the Manama, Ido Anigise, Kyang Baidanatana, Koi Kyang Bagiwang with the lady, but Punamak the Zoi Koi Sumana, Sian Karga, Koi Shankai Tunkai Sikra, Mating Pangbu, Hibawapamsi, Tamjaki. Elite Foundation Academy Kanglai Park Thawalgi Numit Humni Chupna Sathagadaba 12th Annual Literary Mid-Cum Prize Distribution Ceremony 2025 ki Thauram ngasidagi Thawal Awang Lekai de Laiba School Asigi Campus ta hogdokre Thauram Madura JDO Thawal Y Chouba School Asigi Principal TS Binoy Secretary Ningthauzam Manglemba Mangang Vice Principal Samum Subhas amadi Youth Affairs and Sports ki Youth Officer Ten Subam Premlatana Athaiba Mithungsingwen Saruk Yakhe Tharongi Sarukamo Oina Mairoi Singi Oiba Tongan ba cultural show kaya amadi Thoidok Hedoklaba Mairoi kaya da Manamatum Sing Athaiba Mithungsing ni Yentokhe amadi Mairoi Singi Science Model Sing Bosu Koina Satuna Yengsinduna Angang Sing Puning Thawatke
Silent Digital की तरह नेपाल सुबह फाउंडेशन देगा मरी लेना इम्फाल वेस्ट डिस्ट्रिक्ट की कालीमाई मंदिर मनाक्ता दुकान मचा अमा फमदुना थबक सुबगी हैनबी थमलिबी मसागी चही मरफुनिथोय सुरबी थोकचोम प्रभागी दुकान अदुदा योनबा पोलम कया खुशिनख्रे तेंगबांग पोलम खुशिनबगा मरी लेना चेयरमैन साइलेंट डिजिटल डॉक्टर फंजवम लनजितना मणिपुर दा थोरकलिबा इरांग मरम ओइदुना रिलीफ कैंप ता लैरिबा सिंगना मसा मसागी मयुमदा हंजिनबा ngamdriba फावबा साइलेंट डिजिटल के फाउंडेशन डे पांगथोकलरोय साइलेंट डिजिटल असि अक्टोबर 19 दा मियामगी थबक तौरकपा चही 19 मपुंग फारकलबनी फाउंडेशन डे गमरी लेना साइलेंट डिजिटल ना मसागी चही मरफुनिथोय सुरबी अहल असिना हौजिक फावबा थबक सुबगी हैनबी थमदुना दुकान फमलिबा असिदा अखोइना अंगंबा दुकान असिदा मियामदा योनबा पोलम कया खुशिनबनी मखा तानासु मतम मतमगी ओइना मियांगी दमक पांगबा याबा मतेंग पांगनबगी दमक सेम सारी हाइकी हौजि सानबगी पाव खोगी सीनियर स्पोर्ट्स जर्नलिस्ट वेन थौजंदगी लौबिरसे कुंथ्रानिपान सुबेन हजारी अमदी डॉक्टर एन टोम्बी स्टेट पोलो टूर्नामेंट की ngasi sanakhiba matching da Manipur Police Sports Club team me amadi Thangmaiban Youth Polo Club mai paktuna quarter final changrai Manipur Horse Riding and Polo Association gi meng makhada tha sigi tang taramapandagi Imphal gi mapal kangibung polo ground da polo team kunthanipan saruk yaduna no out basis sathariba kunthanipan suben hajari amadi Dr. N Tombi State Polo Tournament ki ngasi sanakhiba ahum suba pre quarter final match da Manipur Police Sports Club team A na Paradise Polo Club Wangkhaibu Panjal Taratruk Anida Maitiba Piduna quarter final sankhibane Manipur Police Sports Club team A gi mai pakipki Panjal Singadu S Bimona Panjal Taruk Y Binoy na Panjal Manga T Rosen na Panjal ahum sankhi atoba Panjal ani aduna O Suresh na sankhibane match asida maiti khiba Paradise Polo Club Wangkhai gi Panjal ani aduna M Daniel na sankhi mari suba pre quarter final match ki sanakhibada Thangmaiban Youth Polo Club na Ibodong Marjing Polo Club Moirangbu Panjal Torhomdoi amada maitiba piduna quarter final sangkhrai Thangmaiban Youth Polo Club ki mai pakibiki Panjal Singadu S Shaolin na Panjal Mapal sankhi atopa Panjal Mari aduna O Paikhombana sankhibane Ibodong Marjing Polo Club Moirangi amatangarba Panjal aduna N Sada Nandana sankhi Sub-Junior Boys National Football Championship ki ngasi sanakhiba Manipur gi ani Super League match da Odisha bu maitiba pikrai All India Football Federation gi meng makhada tha sigi tang kuntarete gi state taratruk na group mari thongna khaidutuna Punjab ki Amritsar da chathariba Sub-Junior Boys National Football Championship Tier 1 gi ngasi sanakhiba Manipur gi ani Super League match da Odisha bu goal taruk sino da maitiba pikibane Manipur gi mai pakibgi goal sing adu Sheikh Sahil na match ki kuntra taruk suba nifumatoi suba madi humputara taruk suba minita goal ahum sankhi atopa goal ahum aduna thingbaijam sanatwambana match ki taramapan suba hidam yohen bana match ki kunmapan suba madi naurem momo na match ki humputare suba minita sankhi tha sigi tang kunthamathoi gi ayuk pung nipan makhaida Mizoram ga sanagadoriba Manipur gi ahum suba aroiba league match asi deciding match oibana Manipur semi final changmangamnaba maithiba yadaba match oigadori All Manipur Gymnastic Association Yimeng Makhada Lamsang Sports Complex Khudaiban Lampakta Gymnastic Arena Sengkatnabagi Urep Uyung Tambagi Thoram ngasi pangthokre Thoram masida Lamsang Kendra gi MLA Sorokhaibam Rajan Singh Wangkhai Kendra gi MLA Thangjam Arun Kumar Lamsang Pana Sana Luki Chairman RK Ranendra Jedamadi All Manipur Gymnastic Association gi President L Tiken Thormapu Singh Oiki Saruk yakhiba Lamsang Kendra gi MLA Sorokhaibam Rajan phongdokhibada Hojik Manipur si law laitaba rule laitaba lega kamuguna mana tamu betul pantau amaga gi marakta district laitaba dugumba leka kama masih ekoi hokiba mejitan umum di matundagi ena ekoina lega sida thokiba class aduna maram orakanda mebisidi ani ba pamba tawbugi masih hingalattana normally leiba praja miyam singsu waba bisansi sukimatik elapatuma maram orakanda masih ekoi tunggi Manipur kansi tunggi naha mayai kaban isasi lagi amadi chapchaba Manipur gi mating leiba duguma naha wayan sia ai betar ka de koi
education sports da hena koi puni samjang na koi bonaba amma darkar hoire hai players in ai koi manipur da gold lawre si amna exceptional hoina yamna thagat ningai hoiba dugumba moigi extraordinary quality amam jawarbane na idi lawning eba maramdi sport players in si moigi mind si free da leiraga ball sanaba ngamde Thangjam Arun Kumar na Manipur gi hagulagliba Sanaroi Singda Mari Lainaba Singna Matik Saba infrastructure Sing Pirabadi State Asidegi Masak Naraba Sanarkia Torakani Haiki Tongan discipline Kudimaka boxing the boero, weightlifting the boero, the judo the boero, wrestling the boero, the football the boero. The Tongan Lainaba discipline Kudimaka Sanaroi play Amba the achievement of the Manipur. I was Sanaroi Sing support to the Yamana, the national department to the Tarta. La kan lebih makan macam dah tu, mau ikut kan tu, tu kotna tu ambil isu sesuatu yang tu kotna. Bukan courses ni harus ada hybrid ni betul. So ada kau facility tu pilih kan tu na courses ni mama kau ini Manipur ni Sanaroi ni same ni courses ni harus makan tu kan tu kotna ni harus tu ni tengah je. Masih kiri nama mereka dia pun tutup sini mah. Dia sini si nom dia masih ni kini kau hilang sini si masih kita ni nama kita kan tapi macam dah facility kita pilih macam nama tu improve to ga national ki tharte national tharte te ngami Ahum Suba Premier League ki ngasi sanakhiba match singda Southern Sporting Union SSU Singjamaina United Sandel FC bu maitiba pikre Sheikh Babu Macha Memorial Trust ni sponsor Doraga All Manipur Football Association gi meng makhada tha sigi tang manga dagi team taramanga na sarug yaduna sai takyel gi artificial tap ground sanapa haukiba Ahum Suba Premier League ki ngasi SSC sekta ground sanakiba ahanba match da Southern Sporting Union SSU Singjamaina United Sandel FC bu gol ani amada maitiba pikibane SSU Singjamai gi mai pakibi gol ani adu Okram Rohit na match ki Ahum Suba madi Kumanthem Hamlet na match ki taramanga suba minita sanki Match asida maiti kiba United Sandel FC gi amatangaraba gol aduna Yulhung Sonam Chothe na match ki kuntra suba minita sanki ani suba match ki sanakibada Amopa Moirang amadi Rau Lainbam Nikai gol ani sanatuna draw satkre Amopa Moirangi gol ani adu Moirangkem Somokantana match ki kunmatoi suba madi Konjengbam Nitan na match ki humputara mari suba minita penalty da sankibane Rau Lainbam Nikai gi gol ani aduna Muhammad Sohail na match ki humpumatoi suba madi marfu humdoi suba minita sanki Impal West District Football Association Yimeng Makhada Tha Sigitang Kunmanga dagi tim tarungna sarug yaduna Pamyal Ground Pasoi Patu da Sathariba Kunmanga Suba Super Division Football League ngachi sanakiba match da YWC Malomamadi NC Club Khongampat gon amamam chanaduna draw satkre YWC Malongi goladu Yendrembam David na match ki kuntare suba minita penalty da sanki NC Club Khongampat ki gol aduna Ningthaujam Yaiphabana match ki humpu mari suba minita sanki BCCI gi meng makhada tha sigi tang kuntaruktegi Bharat Ratna Sri Atal Bihari Vajpayee Ikana Cricket Stadium da sathariba Sahid Ramapan makhagi nupi gi T20 trophy gi ngachi chanakiba Manipur gi ahum suba match da Mizoram bu wicket mangada maitiba pikre match asida Mizoram na toss ngamduna ahan betting tokibada apiba over kunda wicket nipal turaga run marfu tarukha lauki masigi pakhumda ani suba betting tokiba Manipurna over taranipan ga ball marida wicket manga khak turaga apiba target adu yauduna match asi mai pakhibane Salibatha sigi tang kunthamathoi dagi mathang tha November ani phauba Karnataka gi Koramgalam Indoor Stadium Bengaluru da pangthokadoriba Taramanga Suba National Junior Pumsi Taekwondo Championship ta sarug yarunaba Manipur gi Sanroi Taratrugamadi official ama punna mioi tratrena sabati mama ngasi Imphal gi B Tiken Rajit International Airport gi Karnataka gi namak Imphal thadokre Sagol Sem Roses na Manipur gi team coach oina sarug yagani Thagachari makha tabasanabagi pawmu pizari Sports for Peace and Development Haiba Team da 157 Battalion CRPF and Inspector General of Central Reserve Police Force Manipur and Nagaland Sector Amadi Sports Authority of India Sai Gimi Makada
Khelo India sarukama oina kaibul lamjaugi Chandapur playground chatharakiba Bisnupur under 19 Kho tournament ngasilotion crab tournament lotion bagi tharamadda SP in charge Bisnupur TA Sankar Deva amadi Vice President Kho Federation of India M Madhusudon 157 Battalion CRPF KCO Arun Kumar 32 Battalion CRPF KCO Arun Kumar Mina amadi atai CRPF ke officer kya sarugya ke ngasi sanakiba final match ta fan ka Chandapur na West Club Wabagai bu point 13 da maiti piduna winner oike winner oikraba fan ka Chandapur da trophy ga loina cash prize policing kunmanga amadi runners oikraba West Club Wabagai da trophy ga loina cash prize policing 13 piduna sarugya kiba players singbu pugning thawat ke SP in charge Bisnupur TA Sankar Devna CRPF na sinduna pangthok kiba tournament asina lamdam asigi hawalakliba narol singda sportsmanship oibagi wakalol piba khaktanatana apunbagi wakalol sagatna bagi wakalol soidana piregani masina hawalakliba narol singbu achuma maikaida puraktuna masamo faba kunai ama soidana ohenbada mateng oiragani haike Manipur Table Tennis Association ki makhada Thawal District Table Tennis Association na sinduna November ani fawba chathakadaba State Open Ranking Table Tennis Tournament 2025 ngasidagi Youth Affairs and Sports ki Secretary Nauram Pravina Thawal District Table Tennis Association ge Indoor Stadium da hudokre Manipur gi district taruktagi lakpa player chani rom henbana saruk yaduna nupa gi single event taruk nupi gi single event taruk amadi double gi event taruk punna event tarani thoida category tarani pal khaidokuna punna medal marfudani panda athoi en tanaga doriba tournament adu haudofogi thoramda tournament asigi organizing chairman su oiriba third IRB gi CEO Sarangthem Hemanta amade Sai Imphal gi retired athletic coach Konsam Michael na akhanaba mithungsing oina saruk yakhe Naurem Pravin na Government of India na Ministry of Donor gi makhada North Eastern States sing asida sports hena khumang chaukhatnanaba thaurang kaya paikhat pa hore masigi damak center na high level task force ama semle amadi North East States sing asida karamba masana na hena chanabagi amadi karamba masana bu mai pakna semgatpa yagadage haibadu action plan na chingba semduna yengsinanaba khongthang sing paikhat pa hore haike Tharamadda Police Commemoration Day ge sarukam oina tournament asigi organizing chairman su oiriba CEO third IRB Sarangthem Hemanta na luchingduna miyam na minute ani tumina leptuna awabu su fongluke 48 Battalion CRPF Jiribamna Sinduna Football Tournament pangthokre Khelo India Sports for Peace and Development haiba pandamda Jiribam Higher Secondary School ground pangthokhiba tournament adu thasi kunmapandagi sayasigi November ama fawba pangthoklagani tournament adu da senior category mapan amadi junior category nipan puna team 13 na saruk yakhe ahan bahugdopaki match da Namdailong Youth Club versus Kamranga Khasi sanakhe apiba matanggi manungda team anina ama sino phangduna Namdailong Waishida winner oikre football tournament adu da SP Jiribam SIS Prakhar Pande IPS CO IT7 Battalion CRPF SIS Tapan Kumar CO 7 IRB CO SIS Simi Ramror All Jiribam Sports Association President S Maniton Singh na chingba miyoi kya su saruk yakhe Zamaga Yankaitruk Suba Battalion CRPF Jiribamna Sinduna Sports for Peace and Development haiba pandamda Mai Kulel da leiba multi-utility sports complex da sathariba Jiribam cricket tournament ki ngasi mangani suba numitta cricket team Kalinagar Ward number 1 KYC amade Kasimpur Cricket Club Kasimpur na sanakiba match da cricket team Kalinagar na 20 over da wicket taret turaga run marfuda mari loke madugi paukhumda Kasimpur Cricket Club na 19.4 over ta wicket 7 turaga apiba target adu yoduna winner oiba ngamkibani haujaroi bada maru pau amkhana pizari NHN IM gi luchingba TS Muiva Senapati da miyamna harau tayamna okre Thasi tang kuntrama de fawagi banung da cyclone Montana Manipur yauna awang nopok state sing da akan manong chugadawri Wakalol ama phongdok pada soikiba lankiba yaurabadi soikre lankre haiba ngamgadabani haina MLA Joykishana phongdokre amadi government employees sing amuba best to da khongjang sanchin bahokre Sigona di ISTV na pizza pau matang solution jare miyang tadi di basingbo amuka hanna
खुरुमजरी।